Akasvani Imphal, Wahengbam Washington na pau pajari, ahanbada maruiba pau. Mukhyamantri Yumnam Khemchan na hairi, Leilon Wi-Fi dagi namduna phakibagi thaudok aduda chenabasingi mathakta laukat payaba thabak laukatuna achumba wayal phangangani. Mukhyamantri Yumnam Khemchan na ngachi Imphal gi Indoor Stadium Khumallampakta Taramapal Suba Governors Taekwondo Cup hodokre. Pradhan Mantri Narendra Modi na hairi, New Zealand Labour Bharat Machaching asi Laibak Anigi Mari Phagal Hanabagi Maruebe Yumbi Amani. Kendra gi Giriha Mantri Amit Shahana, Haugalak Liba Mirolda, Makoigi Matik Magul Hengat Hanbada Achawa Mateng Ama Oiriba, Library Sing Season Nanaba Apil Tauri Amasung, FIFA World Cup ki quarter final match Samada Ngasi Ahing Nongyai Matung Pung Anima Kaida, Norway England ga Aduga, Atopa quarter final match Amadana Hayang Ayuk Pung Taruk Makaida, Argentina gan Switzerland ga thengnaragani. Mukhyamantri Yumnam Khemchan Singna hairi, Leilon Wi-Fi dagi mi namduna phakibagi thaudok aduda chenabasingi mathakta laukat payaba thabak laukatuna achumba wayal phangangani. Imphal West Zilla gi Sangai Telgi Olympian Park ta leiba Sit Complex ta uning thau uyok hodok pagi thauram yawba lakpada paumi wangang bada Sri Khemchan na hai thaudok aduna sokhalaba imung manungi miyoi singna piba paude yumpham oiraga thaudok tuda yawramba yai haine singnaba miyoi ani de hanana fare mang hai me tara humdoida sakhangdaba miyoi singna ambush tawrakpada pastor ahungi punsi mangki mang hai Madugi tungda kuki militant singni chingnaba miyoi singna Leilon Wi-Fi dagi miyoi tarani pan faki. Makoigi manungda miyoi tarani toy thadoraki aduga taruk amana phajil hauki. Mukhyamantri na makata na hai Maitei amadi Nagagi MLA singaloinena mahakna Makhan Khulda Thaudok tuda awaba nanglaba imung manungi miyoi singa unabachatki. Maduda makoina Thaudok tuda senabani haiba miyoi mangagi maming phongdoraki. Madugi makha tarakpo oina miyoi anidu fabani lemhoriba miyoi sing adugi matangda hangba wahangi paukumda Mukhyamantri na hai makoibu phaba haibasi sarkar amadi ain ngakliba agency singi daitani amasung makoibu phananaba hanana khangankre. 18 लोग को पकड़ गया बाय सस्पेक्टेड कुकीज अप टू डेट और मक्खन विलेज में ये लोग छोड़ने के बाद 6 गेम हो गया दिन 12 लोग को छोड़े तो मैं इन लोग को मिलने गए मैं थे और काफी आपकी नागा के एमएलए भी थे तो इन लोगों ने रो के ये कहा कि ये 5 आदमी को हम लोग जानता है एक प्रदीप है उसकी वाइफ अयिंग भी है और 3 लोग के नाम भी बताया Madugi mamangda Mukhyamantri na Environment amasung Climate Change Vibhag ki campaign Ching Pat Turel haibasigi makhada uning thau uyok koba u thabagi thauram ama hodokhi. Thaurangadi ki pandamdi Manipur ki state tree oiriba uning thau u thaduna akoibagi phibam ngak senduna thamba haibasini. Thauramadu Environment amasung Climate Change Vibhag Sit Senda Editors Guild Manipur na sinbani. Thauramduda Sri Khemchan na uning thau pambi su thaki. Mukhyamantri na Olympian Park ki phibam su kumna yangsin ki mahakna park adu miyam na yengba lakpa yanaba ningthi na semgat na basu khanganki. Thauramduda MLA Sorok Haibam Rajan Singh, Manipur Police Housing Corporation Limited ki Managing Director and Kailun, Imphal West Zilla ki Deputy Commissioner Mayang Lamam Rajkumar, Environment and Climate Change ki Director Dr. T. Brajakumar, Editor Guilds Manipur ki Members Singamati Makok Thongbo Official Singsu Saruk Yaki. Mukhyamantri Yumnam Khemchan na Sabhapati oiduna ऐतिहासिक ओइरबा इम्फाल की कंगला सेंगबत सागतपगी मतंगदा ngasi mifam ama pangtoktuna khanakre kangla manungda leiba general slim gi cottage ta pangtokkiba mifam aduda raijya gi art and culture mantri khuraijam loken singh mla singh amasung sarkar gi makok thongbo official singh charuk yakhi mifam aduna puwari ga sagon aduna laklaba kangla gi maruiba mafam singh matam ga chunana sengbat nabagi matangda kupna khanaki hairi Imphal West Zilla ki Kamto Sabalda ngasi Kangluki oibe irang ama sagalakpadagi police na matam chana laksinduna maphamduda shanti porakpa ngamkhre hairi social media da thagatpa Manipur police ki pauna hai ngasi Kamto Sabal area da chawrakna miyoi chatuklomna thomjilakpaga loinana irang sagatna bhonarakhi adabu security force na maphamduda changsinduna chauna irang thoklamgadabadagi thingba ngamkhre masak khangdabasingna yum khara mai thanaba honaramba dusu thingki
मिसी मीना थोखिदे हाइरी मसीगी मतंग केस अमा रेजिस्टर तौदुना थिजिनबगी थबक चथरी हाइनसु वारोल अदुना मखा तारी पाउगी मरक थना अतेनब ब्रेक अमा जुलाई की तारीख 8 की होरगा नुमित मंगानी हाइबदी जुलाई 13 फाउबगी मनुंगदा एडमिशन तौबा लाखो महिरोई सिंगी दमकता एडमिशन फी फ्री ओइजगनी कॉम्पिटिटिव सक्सेस एकेडमी के क्लास 11 साइंस 2026-27 की एडमिशन तौबीबा यागनी अमदे कंपार्टमेंटल दा पास तौबीरक्लबा महिरोई सिंगी दमकता पिजरिबा खुदोंचाबा सिंगासी लोबिदुना ममा मपा ओइबा सिंगना इचा सिंगबु पुन्ना सेमगत मिनसी अकुपा मरोल की दमकता पिजरिबा कॉन्टैक्ट नंबर 6009201713 नत्रगा 9362270619 दा कॉन्टैक्ट तौबीरपा यागनी नत्रगा एकेडमी असिगी ओरिपो खोशनाम लेकाइदा लेबा कैंपस दा लाक्पीदुना अकुपा मरोल खंगबीबा यागनी NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdopnaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba pizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu ताबीरिब पावसी आकाशवाणी इम्फाल दगिनी मुख्यमंत्री युमनाम खेमचान सिंह नंगसी इम्फाल की खुमन लंपाक इंडोर स्टेडियम दा 18 सुबा गवर्नर्स ताइकुंडो कप हौदोखरे मसिदा तोंगान तोंगान बा यूनिट 19 की पुन्ना सानरोय लिसिंग मचा मनिफुमाथोइने सरुक यारी All Manipur Taekwondo Association Sinduna Numit Mangani Supna Pangtokadaba Tournament Adu Haudokpagi Thoram the Wangang Bada Mukhyamantri na hai Lisinga Masamapal Marpuda Mahangna Association Nasiki President Oiringaida Tournament Asia Hudokibani Mang hai Association Nasina Hautik Pawada Taekwondo gi International Player Nifu Hena Putokre Mukhyamantri na Makata na hai Sana Khonabana Lamchat Sajat Chengbatpada Chauna Mateng Pangli हौगलकलिबा नहारोल सिंगना मखोयगी ओजा गुरुबु मपुंग फाना इकाई खुमनबा उत्पगा लोइनना मखोयना हाइब इन्नबसु तक्सिली श्री खेमचानना हाय गवर्नर्स कपसी यानंबा 1980 दा आई मतबुदा आई प्रेसिडेंट वे ऑन मनिपुर ताइक्वांडो एसोसिएशन की सही बड़ा स्टेट चैंपियनशिप अमगक साना बदो इवेंट अमगा बैलेंस सही आई कोई मतबुगी तो इनवा में काना काना नसीबा हुआ चतरे इसी तरामा पंसुनी ऑल मनिपुर ताइक्वांडो एसोसिएशन की बोले जब बंदगी नसीबा हुआ इंटरनेशनल प्लेयर निपू एंड प्रोग्राम थौरम दुद वांगांग बदा यूथ अफेयर्स अमसुंग स्पोर्ट्स मंत्री गोविंदास कोंथौजमना हाय मुख्यमंत्री की लमजिंग मखादा सरकारना राज्य सिदा ताइक्वांडो की इंफ्रास्ट्रक्चर हेना फगल हनबगिदमक लुपा लाख 12 रोंगी इलेक्ट्रॉनिक स्कोरिंग इक्विपमेंट अनि अमसुंग बॉडी प्रोटेक्टर सिंग पीखरे मणिपुर की सानरोई सिंगना जाति अमदी मालेम की थाक्ता राज्य सिगी अमदी लेबाकी मिंगचित पोरकनी हाइबगी अचेत पथाजबसु मांगना फोंदोखी थौरमदुदा MLA सिंह हैखाम डिंगो सिंह शेख नुरुल हसन यूथ अफेयर्स अमसुंग स्पोर्ट्स के सेक्रेटरी नाउरेम प्रवीण अमदी डायरेक्टर मयंगबम भेटोसु सरुक याखी अहानबा बिष्णुपुर डिस्ट्रिक्ट ओलंपिक गेम्स लिसिंगनी कुंतरुक लोइसिनबगी थौरम हैरेंग मोइरांगी चेंगई लंपाक्ता पांगथोकनी थौरमदुदा राज्यपाल अजय कुमार भला अमसुंग मुख्यमंत्री युमनाम खेमचान सिंह सरुक यागनी एक्सचेंज ऑफ एक्ट and thoughts haina mingthon ba thoram amangasi lelong higher secondary school da pangthokre thoram duda all manipur students union msugi hanigi president NG nongyai ambagi hanigi president M Nilchandra Singh school asigi principal amadi waja singh charuk yakhi thoram duda wangang bada NG nongyai na hai raija sida hojik tangdu leita dabagi phibam leiriba asi Manipur gi wangmadagi mitop changsilakpadagini maramasina Supreme Court wakatuna कोर्ट की वायन नमसुंग बिजंग मखादा NRC अपडेट तौबना वाथोक असिगी वारोइसिन पोरकपा ngamgani Mayai Lambi College की इंटरनल क्वालिटी एश्योरेंस सेल नसिलदुना महिरोइ सिंगी ओइबा इंडक्शन प्रोग्राम amangasi कॉलेज असिदा पांगथोखरे थौरमदुदा कॉलेज असिगी प्रिंसिपल डॉक्टर युमनाम बिहारी सिंह सेल की कोऑर्डिनेटर N Sadanand सिंह ओजा सिंह अमदी महिरोइ सिंह सरुक याखी
World Population Day ga mari lainana Assam Rifles na sinduna Kakching Jila gi Umarthendra leiba Jawahar Navodaya Vidyalaya ngasi Community Awareness Program ama pangthokre. Gender Equality haiba thimda pangthokhiba thoramadu nupa nupi thong manahanba nupi da ahenba shakti piba amasung imung manunggi oiba daita punna lauminaba haiba wakhalonda pangthokhibani. Thoramduda mahiroi singamadi wajasingna saruk yakhi. Lamdam asida tangdu leitaba phibam leihannabagi maikaida thangjinba khongthang ama oina Assam Rifles na sinduna Chandel Jila gi tongan ba kanglup singi mioi singa wari watai sanabagi thoram amasung arang pangthokre. Assam Rifles na Phabak Chaugi Maira Paibi Singh Lelonggi Muslim Luchingba Singh Hainau Poki Ward Member Singja Maigi Social Media Influencer Maibam Social Club Amadi Kullamasung Kangluki Luchingba Kayagasu Lamdam Sida Nungsi Sanaba Masung Miyam Amadi Security Force Ki Marakta Phabamari Thamnabagi Matangda Wari Sanakre. Pradhan Mantri Narendra Modi na hairi New Zealand laiba Bharat macha sing asi laibak anigi mari phagalakliba asigi maruibe yumbi amani. Auckland pangthokpa thoram amada Bharat macha sing da wangang bada Sri Modi na hai Bharat amasung New Zealand gi mari asi marup mapang oiba amadi tungi yaifana bagi yengdu na semgatpani. Sri Modi na hai Auckland dagi Wellington fauba Christchurch dagi Queenstown Pawada Bharat Masasingna Laibak Anigi Mari Hena Cecil Hanaba akan bathabak paikali. Pradhan Mantri na hai Sahini Fugi Tungda Bharat ki Pradhan Mantri amana New Zealand satuna Mapamaduda Laiba Bharat Masasingda Laibak Asiki Mioi Koti Samani Fugi Yai Papaujel Piri Sri Modi na hai. साथियों भारत आज दुनिया की फास्टेस्ट ग्रोइंग मेजर इकोनॉमी है। भारत दुनिया का सबसे बड़ा वैक्सीन प्रोड्यूसर है। भारत मोबाइल डेटा कंजम्पशन में दुनिया के अग्रणी देशों में है। आज भारत दुनिया का दूसरा सबसे बड़ा मोबाइल मैन्युफैक्चरर है। Tungda numit nini ki New Zealand khongchal loisinbaga loinana Pradhan Mantri Bharat Panglakre Paugi Marak Thana Atenba Break Amagamuk. Halabra. Hale. Doctor na kari hairaba. Ko nasasina sondam na da mise kai no iron zinc vitamin B9 B12 kai no wali ya as hida pulai ma ni ri. Leila bro dudia. As kai de leido no da tha ni hum saw hai bas yauri tha magi bule singa ni sangarom ni hai ne. Doctor ni cha gi wali hariba masal singa dudi 45 rice hawla ba koi rice de loi ni yawi haibani. Aseng bra ne. Aseng bani ne iram dong ni marik mahau leiba cheng sida 45 rice na mukku magun hakwatna kongkalai chuba I wat pa vitamin wat pan singba kaya ma dagi ngakthok pusung ngamedna hai. Hai mama Bharat Sarkar na miyam na pangaliba cheng sing asi dadi 45 rice pangan ba haibase praja gi hak oirabani iramdam Manipur gi chu akoi rice mill na akoi 45 added rice haidana miyam na pangan khrabani ne ai aduga ne kana basila horosiko akoi 45 added rice sizinarasiko phang di akoi mart website akoi mart app adudagi telecaller sing khutang da loina namanak nak dukan sing da loina phangi haibani Hena Kupamarol Gidamak 9233 594 391 Akasvani Imphal dagi Pau Tabiri. Kendra ki Griha Mantri Amit Shah na hawgalakliba mirolda makhoi ki matik magul hengat hanbada sauba mateng ama oiriba library sing sizinana ba appeal tauri. New Delhi dangasi Joy Prakash Narayan Public Library sangabagi thoramda Sri Shahana hai Loknayak Joy Prakash Narayan asi singtha ningai oiraba ningtam lanmi wakhal leiba jati gi luchingba amani. Mahakna laibak asigidamak singtha ningai oiba thabak kaya taurami hainasu Sri Shahana singthaki. Haujik Shanabaki Pau Khangembam James tagi. FIFA World Cup ki ahum suba quarter final match ngasi ahing nongyai matung pung ani makhaida Norway amadi England ga aduga mari suba quarter final dana hayeng ayuk pung 3 makhaida Argentina ga Switzerland ga sanagani. Semi-final match sing tha asigi 15 amadi 33 ta sanagani. Final match na tha asigi kunda sanagani. All India Yoga Culture Federation na sinduna October amadagi mari fawba pangthokadaba 35 suba National Yoga Sana Championship lising ani kuntaruk ki trial selection amadi ahum suba Manipur Yoga Sana Championship lising ani kuntaruk lakliba July gi 13 da Wahenglai Community Hall da pangthoklagani haina Manipur Yoga Society na thadrok pachirol amana hairi. Sri Gopal Dev Kangkhutna sinduna pangthokliba
लेट मंगसातबम इबोयामा अमदी पुण्यवती मेमोरियल लीग कम नॉकआउट कांग टूर्नामेंट की ngasi सानखिबा मैच ता वालिदा वाबगाइना वांगोय यूथपु पांजिल 13-23 दा थोइख्रे वाशिंगटन थागचरी जेम्स अरोइबदा मरोइबा पाउ अमुखना मुख्यमंत्री युमनाम खेमचान हाइरी लैलोन वाइफाई दगी नमदुना फाखिबगी थौदोक अदुदा चेनबसिंगी मथक्ता लौखतपा याबा थबक लौखतुना चुंबा वायल फंगनगनी मुख्यमंत्रीना ngasi Imphal gi Khumal Lampak Indoor Stadium da 19 suba Governors Taekwondo Cup hodokre Pradhan Mantri na hairi New Zealand laiba Bharat machasing achi laibak anigi mari phagal hanabagi maruiba yumbi amani Kendra gi Griha Mantri Amit Shah na hawalagliba mirol da makoi gi matik magul hengat hanbada achauba mateng oiba library sing sizinana ba appeal tauri amasung FIFA World Cup ki quarter final match amada ngasi ahing nongyai matung pung ani makhaida Norway ga England ga aduga atopa quarter final match amadana hayang ayuk pung taruk makhaida Argentina ga Switzerland ga thingnaragani Paulo Jare